ताबिरिबा मदि मिटेंग ताबिरिबा सिंबो अहानबा मक्तदा इकाई खुमनजबगा लोइनना तारामना ओक्सरी ngasi amok pomna makidamakta puduna lakchariba film asi Chandu Champion hariba film aduni film asi 2024 gi June 14 da release tawkiba yamna nawriba film amani film asi biographical sports amasung drama da base tawba India gi khwaidagi ahanba Paralympics ki gold medalist Murlikan Pedkar gi asengbu wari adu film asi da utli film asi gi writer amasung director adudi Kabir Khani aduga producer na Sajid Nadia Dwala na oiri film asi yamna rating wangba amasung yamna inspiration oiba miyamna yamna pamnariba film amani yamna koithoktana film asi gi wari du oina direct hekta lakchagi mayam pumnamak film asi gi wari da pukning singsinjari film asi horakpada 2017 gi matam ulai Murlikan Pedkar asi ahal oiduna sangli ko mafam amadu ulai bahangna police station da chonglutuna inspector ga unarami aduga hari ay mafam asida India gi president gi mathakta case to bulakli Murlikan gi wafam asita abada inspector amadi station gi police sing adu yamna ngaknarami aduga Murlikan da noksinduna karemnarami makhoi gi karemnaba matawudu uraga Murlikana yamna sounding na amu hari karigino nakhoi na nogditi wahi asitarga inspector asin amu hanglei nahak na India gi president gi mathakta case tawdoriba adu kari maram laibagino Murlikan amukhum lei maram haibabu India gi president na haujuk phawba aingonda Arjun award pirakri masigini aina case tawgadoriba se Arjun award hariba si game sing amasung sports sing da yamna fazana performance tawba players sing da piba sports sing gi second highest award amani Murlikan amuk makha tari ai haksu Arjun award asigi mapu oibi yaribani adubo ngasi phawba India gi president nasu India sarkar nasu aibu masak khangbitana adumak leire inspector na amo hanglei nangi chahi matang asida nahangna Arjun award pamlagliba asina karigino Murlikan khumlei Arjun award adu aigi khalaga pamba nate madudi aigi khungang adugi damak khalaga award adu pambani sarkar na sembidraba lambi amasung mai khungang aduda yohannaba haiduna aina award adu pamlibani wahi asitarga inspector adu Murlikan gi wari khangning lami aduga hanglei nahakna kari tawrudana Arjun award adu pamlibano nangi wari adu ai khangningi wahang asitarga Murlikana magi medal sing adu lokthokuna table da thami aduga wari li bahori wari ase horakpada 1952 gi matam ulai angang oiriba Murlikan asi Maharashtra da magi mama mapa amasung machin manaw singa punna leiminarami mafam asida Murlikan asi mayambaga punna school taminarami matam asida Murlikan chahi 8 mukta phariba angang oirami Murlikan gi mayamba asigi maming Jagannath kawi nongma Murlikan ga mayambaga school chatpa saraga khul aduda misak amana gold medal lawrakpagi khunja singna taramna okpa adu yengba chatlami Murlikan khunja mayamna gold medal fanglakpa misak aduda taramna oktuna tawa mong adu yamna pamjana yenglami mahaksu matau adu yamna pamjarami thaudok asidagi Murlikan su gold medal soidan lawduna khunja singna taramna ughangani haina khanjarami maramasina mahakna khwaidagi chawba sports tournament asi karambano haina mayambada hangbada mayambana Olympics ni hain hairami Murlikan mahaksu chawraga Olympics ta saruk yaduna gold medal lawrkani haina khongpham chet lemlami Murlikan pikliba angang oibana karamba masana sanaraga gold medal lawgani haiba fawba khangjaramdi adubo gold medal ti soidana lawgani haina lepki nongma Murlikan school lakpada makhoigi ojana class ki chhatra singda hayeng chawraga kari oigani haina mathang hanglakpada chhatra sing aduna amana doctor oigani haina khumlai amana engineer oigani haina khumlai aduga amana oja oigani haina mathang khumnari oja aduna Murlikan da koraktuna nangdi hayeng chawraga kari oigani haina hanglakpada Murlikan yamna harauna khumlai aidi hayeng chawraga Olympics ta champion oiduna gold medal lawgani wahi asitabada satra sing aduna Murlikan da yamna karemnaduna noknarami Murlikan madu uraga yamna sauning lami satra amana yamna karemnaduna oza mahakti Chandu Champion ne kariyamata sungamdana gold medal ga lawni hairi
asumna karemnaba adu uraga Murlikan yamna saurami Ozana satra sing adu tumina lehelaga karamba medal no nangna laurakadoribado haina hangbada Murlikan ngaihat ngaglami aduga ozada makha tan hanglei medal hairisi makhal mayam ama leibro oza aduna khumlei hoine makhal mayam ama leine madudagi nangna pamliba medal aduna karambanoba Murlikana amuka hanglei medal sing adudagi khwaidagi chawu medal si karambano oza asina paukhum amukpi gold medal na ichau chawu medal ni Murlikana yamna thuna paukhum piri adudesu gold medal aduni logudoribase Murlikan ki paukhum adu taraga satra sing aduna Chandu Champion haina maming thondoktuna noknaki class loirba matungda Murlikana mangonda noknarkiba satra sing adu phurami asumna phunaduna leiringaida mayamba jagna chansilaktuna khamdoklami aduga jagna Manau adu puduna laklaga lambi da kari maramgi khatnaribno haina hangbada Murlikana khumlei class to ojana hayeng chawrga kari oigani hangbada aina champion oiduna gold medal logani haibada makoina Chandu Champion haina aingonda noknaribani adugi phuribani wahi ase taraga jagna manau da hairi nangna kari amata sanadana champion oigani hairadi mina Chandu Champion hairakpa tabani asumna haituna lambi da lakpada pehelwal amana kusti haibadi judo tambirami madu uraga jagna manau adu pehelwan asigi makhong paiduna tambinaba haijeru so haina Murlikan bu thajinki Murlikana pehelwal adugi manakta changlaktuna training tawbiyu aisu chawraga Olympic ta champion oituna gold medal loba ngamnana ba haina haijerami ahanbadadi yaramde adubu Murlikan gi pamjabad uraga pehelwal aduna training tawpirami asumna chahi khara training tawduna Murlikan leirami chahi kharagi matung asidadi Murlikan mapung marai pharaklami adubu pehelwal asina Murlikan bu thabak macha suanduna training thoina tawbiramde adubu Murlikan thamoina pamjana sananingna mi ataina sanabasing adu yengduna trick sing amasung niyam kaya masa mathanta tamjarakhi asumna numit kaya ni hauki nongma pehelwal trainer asina magi mahiroi singda hairi khunasida wrestling haibadi mukna sanabagi competition tawgadori maduda thangnaba khundagi aigi ibai amalai mahak aikhogi khulasida marak ta sulai mahaki machanupa masulai mukna sananba sida yahonningi ibai ado makok khara lekhani haibadi mukna aduda machanupa aduna ngamhanba pami aduna nakhogi maraktagi ama mukna tawnaduna machanupa aduna ngamhanba tai wai sitaraga makhoi amatan yaningamdi maramdi training tawdaba kaisu khangdaba amana makhoigi khunasida laklaga aikhoida maithiba piramba si aikhoigi ijat leikha tabani haina makhoi singe maraktagi amana Murlikan oina mukna sanhalasi mahakti training su tawdribanina irai laina maithira dabani haina hairaki maramassidagi pehelwal trainer aduna Murlikan bu mukna sanhanaba hairami Murlikan di mahaki ahanba mukna sanarani tabada yamna haraujarami asumna mukna sanabagi numit adu yawraklami Murlikana mayumdagi mukna sanaba chatke haibada mapana sugya yaramde adubu Murlikana hanjin yamna kanna haijabadagi mapan hairi pare nangna sanaba chataba yade haibanina nangi exam pass tawrbadi sanabadu chalo aduga pass hek tawruktradi sanaba chatpa yaroi asumna hairaduna mapa macha school da lai Murlikana magi school gi board aduda yamna ngakna yenglami ngaihak leiraga mapana Murlikan thonglaktre haiduna changlakpadadi Murlikan mafam aduda leiramdre mapana Murlikan gi classmate amada hanglami maduda Murlikan result yenglamlaga chatkrabani mahak amuk halaga fail taraklabani hain harki asomdana mungna mafamda Murlikan yoksilaktabagi pehelwal trainer aduna khaurang na ngairami pehelwal gi mabai gi machanupa adu mukna tawfamda thonglakami tanja aduda Murlikan su yoksilakhi asumna mukna adu sanaba horami ngahak sanabadu ubada babuk mayam aduna mabukning thogatpo oina paisa hunjilaktuna angamba mi aduna paisa sing adu oina na baharki Murlikan madu uraga fajaba technique sizinnaraduna magi opponent adu maithiba pirami thongdok si uraga pehelwal gi mabai aduna mai hongna sauruklami aduga khul ani gi marakta phuna rakhi Murlikan gi matung dasu miyoi kharana chai paiduna tanarakhi
Maduda mayambana Murlikan bu mafam asidaki lamna chenkhinaba haiduna chelhanki. Murlikan yamna kanna achobu ture landuna chelaki. Asum chelakpaduda train amasu yamna kanna thorami. Train asigi manungda Punjabi amasu yaurami mahaki mamingna Colonel Singh kawi. Murlikan chelakpadu oraga thong maya aduda thoglak makut lam thoklaga Murlikan bu train manungda chingkhat pirami. Colonel Singh na Murlikan da mayamna tanarabiba adu karigino haina hanglami. Maduda Murlikana wari sing adu pumnamak lirami. Asumna makhoi ani marup oirakhi. Colonel Singh na Murlikan gi wari sing adu targa hari. Aina chalibasi army khanbagi yauna nam chalibani. Nang supuna yaursi. Aduga training phajana tawduna nangna mangjariba do thungna na honarasi. Pumnamaksi nangi laibakta tamlakpani. Wahi asi targa Murlikan su army khanfam aduda chalami. Mafam asida miyoi kayana physical test tawrami. Murlikan su physical test adudi yaurami. Test asida Murlikan su magi mamanaba Colonel Singh loinana pass tawrami. Physical fast tawbasing adu mafam amada training tawnanaba tharami. Asumna training tawfam aduda makhoi mayam training tawduna laiki. Noma makhoi mayam wari linarami. Maduda Murlikana magi manglan haibadi Olympics ta participate tawduna gold medal logani hain hairami. Maduda nupa amana yamna kanna noknarami. Aduga hari nangumba kaya ama lakre. Adumna hairamlaga gold medal gi manak nakpu phawba amata ngamnade. Olympics ta yauraga gold medal ga phangba haibase irai laina khaluno. Murlikana wahi ase taraga yamna sawninglabi. Maram asina nupa aduga Murlikan ga phunarami. Makhoi bu training tawbiriba officer adu lakami. Aduga Murlikan da punishment pirami. Aduga mafam asi thadokuna chatkhinaba hainasu hairami. Wahi asi taraga Murlikana thamoi sokna mamittagi pirang sengthaduna hairi. Ai mafam asidagi chatpangamloi. Ai ki aningba Olympics ta chatuna gold medal phangdaba yade. Wahi asi taraga officer adu ngayak wakhal khalaga hairi. Nangna gold medal lawni hariba adu karamba masana sanaraga lawgadoribano. Murlikan hari. Sir, ay mukna sanaduna gold medal lawdoribani. Wahi asi taraga officer asin amo hari. Olympics tadi mukna haibu masana adu yaude. Aduna nangna Olympics ta chatke haribadi boxing hariba masana adu sanaraga nang chalo. Ayeng Tiger Ali gi manakta chalo. Asumna hairamlaga officer adu chatki. Mathangi senda Murlikan amasung Colonel Singh makhoi ani Tiger Ali thiduna lai. Ngayak lairaga Tiger Ali hariba trainer adu unarami. Mahakna train tawnanaba mi khanbada Murlikan amasung magi mamanaba Colonel Singh makhoi ani khalami. Tiger Ali na military dagi punna makhoi taruk khangatladuna Tokyo da military singi boxing tournament amada punanaba sim sarami. Tiger Ali na makhoi dhari nakhoi na karigumba Tokyo gi sanaba sida yamna phajana sanarabadi Olympics ta sanabagi khudong chabadu soidana phangadoribani. Asumna haiduna makhoi Tokyo da lakhi. Tokyo gi sanaba sida Colonel Singh di match khara sanaraga maithirami. Adubu Murlikan di amuk phawa maithidana quarter yoksilakhi. Quarter final dagi amuk semi final sananaba thorang tormi. Tokyo gi mafam asida India gi journalist nupi amasu leirami. Mahaki maming di Nayantara kawi. Murlikana Nayantarabu thamoi nungda yamna nungsijarami. Semi final match sanaba numit asida Murlikana Nayantara da yengduna sanaraba match aduda focus tawba walami. Maram asidaki semi final match adu maithirami. Asumna ningba kaina makhoi halaki. Tiger Sarna Murlikan bu yamna sawningki. Maramdi match aduda focus tawdana Nayantara da yengba adu ukibana. Maram asina Tiger Sarna Murlikan ga kaunakide. Mathangi sinda makhoi sing adu Jammu Kashmir da transfer tharakuna lakhi. Chahi ani ki matungda Murlikan da chithi ama lai. Murlikan chithi adu yamna harauna puduna chalaklaga Tiger Sar ki manakta laklaga chithi adu pirami. Chithi adu dagi khangi. Madudi Tokyo da sanaruba match adu da Murlikana yamna phajana sanabada natana Asia Mahadesh ki oina Naitom boxing sanaba oibana Olympics ta India gi boxing sananaba khalakpagini haiba. Murlikana Ali Sarda Olympics sanaba asigi training tawbinaba haibada Ali Sarna yaramde. Murlikana yamna kanna haibada Ali Sarna hari. Matam amada ay sunanggumna asa ama lakhi. Adubo
nangsu aigumna yamna sonba misak ama oikre aina nangi pamjaba adu uraga aina pamjakhiba aduga manai khanduna nangbu aina training tokibani madu nangna masak khangde aina gold medal lobu ngamdrasu nangna gold medal lawrabadi aigi manglal adu thungle khanjagani haina khankibani asumna wari asi sanaringaida air strike tawtuna attack tawraki matam asi 1965 ki matam oirami matam asida India Pakistan gi marakta lal soknabana Pakistan na landarakibani thawdok asida India gi lanmi kaya sirami amasung asok apon yaurami laibak thiba thawdok asida Murlikan gi mamanaba Colonel Singh adu sirami Murlikan su nongmuina mafam kaya da palami mathangi senda chahi ani gi matungda amuk ulai sinasi 1967 gi matamni Udhampur ki Army Hospital amada Murlikan su leirami mafam asida ningthijana layeng piramde chahi ani dagi gyan tadana leirakibani Murlikan gi masada nongoi maru mapan panki adubo nongoi maru amadi lauthokpa ngamdana ngasi phawbu leiri Murlikan bu yengsinba officer khara laki Murlikan matam asida gyan tarki adubo masa mathanta haugatchabadi ngamnamde maramdi nongoi maru adu spinal cord ta luna changsinduna leikibana Murlikan bu Mumbai gi afaba hospital amada puraklami hariba hospital asi India gi khwaidagi faba hospital ama orami hospital asi dasu Murlikan gi spinal cord ta leiriba nongoi maru adu lauthokpada aruba phibam amada leirami haibadi karigumba nongoi maru adu lauthok-labadi paralyze tawkiba yai haiduna adumak laihanki officer aduna Murlikan gi mayumda pau piduna Murlikan bu unaba mama mapa amasung mayamba adu laki Murlikan gi matawudu uraga makhoi loina thamoi puba ngamdana yamna kapnarami Murlikana lemhoriba punsi adu mayumda handuna punna leiminaba pamki adubo mayamban hospital asida leiduna makhatana layingnanaba haituna hospital da adumak thamlamlaga makhoi amuk hanki Murlikan yamna ningba kaina lehauki nongma Murlikana hingbagi artha yaudre khanduna masa mathanta sijaragi khanduna tumnabu goli mayam ama chasilami adubo goli adu chasinbaga masana hekta othoraki Murlikan gi wakhal da khanki madudi isorna mahakpu hinghaningli haina maramde nongmoina masa pumnamakta palabasu sidi aduga guli charabasu sidi haina mahakna masabu sajal tawjaba horki amasung pulda swimming gi training tawjarami asumna nongmadi Murlikana swimming tawduna leiringaida ali sar adu Murlikan bu unabani haiduna lai Murlikana ali sar bu ubada yamna haraujarami maramdi 1965 ki attack adudagi amukta ukhidabadagi ahanba uba oibana Murlikanda ali sarna hairki nangna ingonda training tawbiyu haiba adu aina ngasidi nangonda training tawrage haiduna laklibani wahi sitaraga Murlikana khumlai aidi Olympics ta amuk hana chatpa yararoi aigi khong asi function amata tawdre ali sarna Murlikan gi thamoi sokpa wahi sitaraga mabukning thogatuna hari nang hana Paralympics ki maramda tadribra Paralympics su Olympics kumani masida laibak thirba miyoi kaya haibadi physical disability oirba kaya ge sports leiribani nang sumadudi yawba yagani aduga gold medal su phangdoribani ali sarge wa sitarga Murlikan nauna amuk mayul chongltuna swimming gi training tawba horki ali sarna training tawduna kanna honabadagi Murlikan yamna improve orki matam khara leiraga Paralympics ki damak Murlikan su khaltuna Germany da lakhi makoina Paralympics to famadu da leiringaida terrorist singna mafam adu attack tawruktuna asi ana amasung akai atoi kaya yawnaki thawdok asidagi Germany na Paralympics asi chahi ama yaithoki Murlikan hanba leitana kanna honarami aduga chahi amagi matungda Paralympics yawnanaba amuk hana lakhi asumna swimming tournament aduda Murlikan mathang mai paktuna final aduda champion oiduna gold medal fanglami India gi oina Paralympics asida Murlikan ahanba oina gold medal asi fanglaki asumna India gi mingchat yamna chauna Murlikan purki mathangi senda Murlikan wari liba loiraduna police station da amuk ulai police officer adu athubagi court chatpa tarami maram asina mahak thoktuna chatki Murlikan su adumak
kari amata kanaba fangda halakhirami. Police officer adu court-gi halaklaba matungda Molikangi wari adugi matangda munna khalami. Aduga wari adu mayam pumnamakta khanghange haina khanki. Nakal amaromdana Molikana journalist amada mahaki wari adu haibadagi journalist asina Molikangi maramda kupna thiba horaki. Journalist asina Molikangi wari singadu pumnamak achumbani haina khanglakpadagi article iduna news ta hablaki. Mayamna Molikangi maramda kupna khangnaраklami. Numit kharani leiraga Home Minister gi maikaidagi Additional Secretary laktuna Molikanga unaduna wari sanarami. Additional Secretary na Molikanda hari aikoina nangonda Arjun Award piroi. Wahi sitabada Molikan thamoi kaina nungairamde. Adubo Additional Secretary gi wa adu loisindana makha tari. Aikoina nangonda Padma Bhushan Award piragani. Padma Bhushan Award asi third highest civilian award amani. Molikan wahi adu tabada yamna harau jarami. Asumna numit kharani gi matungda Rashtrapati Bhavan da laktuna President masamakna Molikanda ikai khumnaraduna Padma Bhushan Award adu sinaraki. Molikana Award adu phangduna lakpada India gi mipum khudingmakna yamna penaki. Molikana magi khungangda halakpada miyam pumnamak ngaiduna leinaramki. Mahakna angang oiringaida mangjakhiba mangan adu ngasidi mangphaunare. Molikan hainingai leitana mabukning nungsina penjarami. Asumna matang asida film asigi aroiba saruk oiki. Mayamna film asi yengba matamda hena nungainabagidamakta yamna samna wari asi lijabani. Haiba film asi yengbiduna emotional amasung mi amana tawba ngamba adugi wari adu khangminasi. Ngasigi matang asida tension jari mathangi nungairiba video da amo thengnaminarasi.